Kishorchandra Wangkhem tha taruk jail Pikhre lamdam asida leiminariba community amagi sentiment sokpa wafam ngang saklubaga mari leinana Special Just SC and ST POA Senapati N Kritisan Singagi Korna Schedule Caste and Schedule Tribe Prevention of Atrocities Act 1989 gi under Section 3 Clause 1 Subclause R gi makada ngarang tha taruk conviction pibaga loinana lupa lising mga fine tawna bakhangan khre Kishorchandra Wangkhem Elias Wangkhem sa Wangthoi na 2020 gi September ahum gi ayuk pung nipan ga minute kuntra taba matamda mahaki Facebook account da maram tribe ki mayok ta phajada ba wahi wata kaya iduna post thagaluba maga mari lenina maram women union gi president kanga regina na tha aduma ki tang taraga mathoi da senapati police station gi OC da complaint ama file tawrakhe loina na complaint adu gi matungin na senapati police station gi OC na FIR ama lodge tawduna investigation sathaba okay Investigation adugi matungina case asigi ayona Wangkhem sa Wangthoi fananaba 2022 gi September taraga mathoi da kaisamthong moirang ningthau leirakta leiba mahaki mayumda thirakhe adubu faba phangkhidei adubu chahi aduma ki September kungani panda Imphal West ki OC gi matengna Kishorchan phakhe loina special just ST SCPOA senapati gi court puthoktuna police custody remand lauke loina na Wangkhem sa Wangthoi dage mobile phone recover tawkhe Case asigi makha chatharak boina Wangkhem Wangthoi court asina ngarang Schedule Caste and Schedule Tribe Prevention of Atrocities Act 1989 ge under Section 3 Clause 1 Subclause R gi makada tha taruki conviction ga loina na lupa lising mga fine oina thinaba directive Pikhre ok Pusillakpa Thingkhre Manipur ga yumlo nariba state ama dilaywak singda African swine fever sandoktuna ok masing yamna siba thengnariba sigi yenglaga State asida ahingba oksing Pusillakpa khudakta Thingkhre loina na athingba si makha taba order ma thoktriba phauba chanaga ni haina tengnopal ge DC Ranjan yumnam na thokpa notification ama na khangalak le AK rifle gi magazine kun ma thoi fangle sakhang daba singna lolam bo oiram gadi singnaba AK rifle ge kolhing karba magazine kun ma thoi nambol thiam pata leiba nga gi farm ama dage ngahan ayuk pung 8 ga minute nifuga mga rom taba matamda leiramba thengnaba dage Imphal West District Police Commando na fagat khre nga gi farm adu nambol thia maning laikai dagi RK Ajay Singh chahi kuntra apokpa laikhidraba RK Sanahal ko bamyoy amage ne nga gi farm adu nga thada na ba sengdokpada magazine kun mathoi adu pat manung da leramba thengnaba ne fagalaga magazine sing adu nambol police station da sinakhre hai re Mahatma Gandhi gi masunupa Arun Gandhi laikhidre Mahatma Gandhi gi masunupa Arun Gandhi matam khara naram labagi tungda Maharashtra ge Kolharpur da ngarang laikhidre haina imung manunggi miyoy sing na phongdokre masagi chahi marfuga mapan suraba iba masung socio-political activist adugi aroiba mathong mga madu ko na ngarang Kolharpur da pangthokani haina laikhidre basigi machanupa Tusar Gandhi na paugi agency da haike Manilal Gandhi amasung Susila Masrawala ge machawai na April taraga mari 1934 da Darwanda pokhiba Arun Gandhi na mahake mapuboke khonggul liklam da activist amawai na tungilamke